SoO extend tawbagi wafam maru oiba point anida khurau thangduna leiri haina source amana phongdokre Kuki SoO gi tokhaiba union territory gi demand mawong amata da yashinaba leiroi haina SoO group na phongdokre Center amasung SoO group ani gi marakta suspension operation SoO gi matam sangdongna mawari sanari basida nakalani gi marakta ground rule gi close ani semdok semdin tawbagi matangda yashinaba purakpa ngamdana leiri source amagi wafam paladuna agency gi pauna hai Ministry of Home Affairs MHC amasung SoO group ani gi marakta wari sanabagi thabak chathari basida suspension operation SoO extend tawbagi matangda point ani da nakal ani gi marakta yasinaba ma purakpa ngamdana leiri yasinaba ngamdana leiri ba point ani adudi SoO gi ground rule da yauriba close ani haibadi agriment sign tawnabada saru yariba group singna makhal amata da Manipur gi territorial integrity kainaba thabak tawba yadaba haiba wafam asini atopa amana SoO group ki hauji leiriba designated camp taramari asi tarada hanthaba haiba wafam asini camp masing hanthaba madi mafam hongdo honjin tawbagi wafam SoO sign tawnari ba asigi constituent ama oiriba Zomi Revolutionary Army ZRA na kana yaningre masigi mathakta SoO gi ground rule da yauriba Manipur gi territorial integrity da sokadaba thabak amata tawba yadaba haiba close ani semdok chenin tawduna Kuki SoO gi oiba tokhaiba union territory ama sembagi phirepta ahongba amata leitaba asina maram oiraga SoO extend tawbada khurau thangduna leiri Kumja lising ani nipani August 19 da Center Government Manipur Government amasung Kuki SoO Zomi amasung Margil Lal Haulup kunmanga gi umbrella body ama oiriba United People Front UPF amasung Kuki National Organization KNO gi marakta suspension operation SoO agreement sign tawna kharba matung sahi khudingi February tha da SoO gi madamasi sahi amamam sangdoktuna lakibane adubu kumja lising ani kulhumdoi gi May 3 dagi Manipur da ethnic violence hek tholakpadagi kumja lising ani kunmari gi February dagi SoO extend tawduna lakibane Kuki SoO gi lal holup singna makhoi gi oiba tokhaiba homeland ama tanduna lakliba asigi waroisin ama purakpaga loinana Hingsa gi thawong sing chathaba lepnaba pandamda nakal ahungi marakta agreement asi sign tawna kibani SoO gi ground rule gi matung ina khulai thadoklaba cader sing masama gi designated camp sing da laiba madi makoi gi camp sing SoO lonchilaga khulai sing checksina thamba camp thadoktuna cader sing koichas chataba camp sing da chang naina security na yengsanba madi khulai thadoklaba cader sing da tha da stipend oina lupa 5,000 piba Haibasu yauri Ministry of Home Affairs MHC amasung SoO group ani gi marakta tha sigi mari amasung tareta anirak Delhi da wari sanaki ba sigi matangda munna khangba miyoi amana the printer phongdokpada SoO agreement ahanba sign tawnaba matamda Kuki SoO lal holup singi maike dagi Manipur manungda makhoi gi oiba territorial council ama leiba haina demand tawkibani adubu kumja lising ani kulhumdoi gi May 3 dagi ithani conflicts thokraba matungda yanakiba demand gi matangda ahongba kaya lakpa haurakhiba loinana constitution gi article 239A gi makada legislature yawba union territory ama oina demand tawrakpani amaromda wari sanaba da sarugya kiba SoO group ki mihut amana the print of phongdorapagi matungina Ministry of Home Affairs ki territory ama oina demand tawrakpani amaromda wari sanaba sarugya kiba SoO group ki mihut amana the print of phongdorapagi matungina Ministry of Home Affairs MHA gi mihu singa Delhi da tha sigi mari amasung tareta wari sanaki baduda hanagi laiba ground rule asi amu hana yengchinduna sendok chendin khara tawnaba wafam khara da maru oina wari sanaki aikhoi gi oina di center government na political solution ama purangnaba honari ba sida mateng chapchana pangani adubu Kuki SoO gi tokhaiba union territory amagi demand asigi matangda mawong amata da yashinaba leiroi haiba wafam thamlagli adubu government gi phangba paw amagi matung ina de union territory amagi wafam center na yaroi haiba wafam thamli Saumbungdagi kaibi fawagi lambi semada yauriba mari lenaba sing sayol amagi manungda laktuna yengsingadabani haina Lokeshwar na phongdokre lambi kusem asidi miyamda phongna sagul tawbani haina su phongdoragli Rural Infrastructure Development Fund ki sentang makada lupa crore kaya stang na semkiba saumbungdagi kaibi lambi chahi fana chatre thawong asi phongna sagul tawbani lambi asigi contractor yauna chief engineer na sayol amagi manungda yengchinduna amuk nauna lambi asi semgadabani haina khundrakpam asigi MLA Lokeshwar na phongdokre lambi asigi phibam yengsiladuna MLA Lokeshwar na makata na hai lambi asi state highway lambi ama oibana athuba matamda quality laina semnaba house ta pukhatkani adumapu lambi asi tender fawba tawdana assembly da pass tawduna semki lambi asi paka ningthina tawdabagi masisu lambi asigi oiriba phibam asina adumak tagli thawong asi miyamda phongna sagul tawbani oiriba lambi gi phibam asi chief engineer amadi lambi asibu semliba
Contractor chayol amagi manungda laktuna yengsingadabani karigumba chayol amagi manungda laktuna yengsindaba thoklabadi logi oiba mateng lauduna lambi asi semada chenariba khudimaki mathakta lokhatpam thokpa thabak lokhatkani hairi amaromda lambi asigi paringda lairiba huidrom khulgi makedegi phongdorakpada lambi asi paka lawba horakpada quality laina lambi asi semnaba wafam laikai miyamna thamki adumapo quality laina lambi semu hairubagi dama huidrom lamkhaidagi Natum ching fauba koila sabadu kalaga chatki masigi sayena basina huidrom khulna lambi semba thingle haiba tongan ba wari amada lakpadagi lambi asi semkibani lambi semlingai matamda kanglon chumna paka lauduna lambi asi semla mathoklabadi ngasi mafam kayada namthaba yauna mami cheliba kaya si thoklamloi lambi asigi phibam asi mari leinaba singna matam chana laktuna yengsilaba matung athubada adum hana semnaba wafam thamlagli Lambi asigi phibam asi mari leinaba singna matam chana laktuna yengsilaba matung athubada amuk hana semnaba wafam thamlagli Indian Army na cross border da drone attack chathakraba matung India amasung Myanmar anigi marakta makhata na military cooperation pinanaba wari sanakre India amasung Myanmar military junta anigi marakta makhata na military cooperation pinanaba amadi ngamkhai ngaksenbagi thabakting lokhatminabagi matangda wari sanakre junta media gi pawgi matung ina Indian Armed Forces gi Defense Intelligence Agency gi Director General oiriba Lieutenant General Sri Joy Pratap Singh hana luchingba Indian military delegation amana Nepi tauda haukiba yum sakaicha numita Deputy Junta Chief SoO Wingal loinana lebak anigi marakta mateng pinanaba wari sanakre haukiba nomaiding numita India ga ngamkhai naknana leiba Myanmar gi Sangay region da leiba United Liberation Front of Assam Independent Alpha I gi base camp sing the Indian Army na drone attacks chathakraba matung India amasung military junta anigi marakta makhata na military thabak thoram sing da mateng pinanaba wari sanakibani leibak anigi military makok thongba anigi marakta India amasung Myanmar lengak anina makhata na military thabak sing da mateng pinanaba Indo-Myanmar ngamkhai paringda ingtapa phibam ama thamnaba hotnabada punna ngaksenbagi thabakting lokhatminanaba loinana chahi asigi December thada election pangthoknaba juntana tharang tawriba asigi matang amadi rule of law loinana atai development kayagi matangda kumna wari sanaki hairi Amaromda tha asigi tara amasung tara mathoida Delhi da Myanmar junta lainga ki deputy electricity minister IAK saruk yaduna Myanmar India anigi marakta electric power center da mateng pinanaba joint steering committee gi mifam phangkre mifam aduda Myanmar India transnational high voltage power grid project paikhatnabagi detailed project report DPR semnabagi matangda nakalani gi marakta agreement ama sign tawnakre Junta media na thadurokpa pawgi matung ina Myanmar gi deputy electricity minister AA Kona India da leiringai manung leibak asigi power plant sing electricity resource and training center amadi solar hybrid farm su yengki kumjali singani kunmathoi da Myanmar da ku tawkiba matam adudagi leibak asida magi khudongsa da bakayam mayok naduna lagli hairi Tongan mafamdagi khusukulai kaya fagat bangamle RPF PLA gi juvenile oiriba Cader ama sufare Lamdam asida ingtapa puraknabagidamag security force na leptuna chatharakpa thiba humbagi thabakta ngarang Jiribam district ki Lengak Pokpi amadi Tamenglong district ki Tadbung village anigi lonaba mafamda thiba humba chathabada tongan ba khusukulai kya fagat pangamle hairi Nakala maromdana ngarang Thawbal district ki Khongjom police station ki manung chanba Khongjom papal da thiba humba chathabada juvenile oiriba RPF PLA gi Cader ma phare hairi faraba miyo edudagi mobile phone ama sim card ama fangle hairi faraba miyo edu asamba wahang pang chathabada Thawbal amadi Bishnupur district ki tongan mafam singdagi sel khaiba amadi lup asigi anauba Cader recruitment tawbada mapung oina chenai haiba khangma ngamle hairi juvenile justice act ki makhada mari leinaba singda faraba miyo edu khusinakra hairi Security force na DWY tablet lising kunmapan henbaga loinana miyo ema fagatkre laingak amadi security force na draki mayoktan sangsilakpa khongthangi saruk ama oina lupa lakh kunmari rongi oigadaba tongan ba packet samaga yangkhai romda haptuna purakpa DWY tablet kunmapan rom henbaga loinana miyo ama Senapati district ki Tikhulen Nakas checkpoint ki security force ki kamguna phare hairi faraba miyo edu Imphal East district ki Yairipok Tulihal awang lekai dagi Makak mayum Pirdo Sarip sahi kuntarungni mangondagi I-20 card ama iPhone ama Aadhaar card ama voter card ama sung fagale hairi fagalaba miyo edu polam sing aduga konana marilainaba police station na makhadaba anjoiba thabak thoram sing laukhanabagi dama khusinakre hairi